Babysana misi CBI da thigat hananaba CM na taksinkhre. Kanchipurda leiba Standard Robert Higher Secondary School da Class 7 tamlibi ningthaujam Babysana sanuna school asigi boarding da thauri yalaga siramki hairiba thaudo adu CBI da thigat hanbinaba Babysana misi ga mari leinana semkiba JSC na Chief Minister da aiba serol pisinduna taksinkhre. Civil Society Organization sing Maira Paibi sing Mahairoi Loop sing Thangmaiban United Club amadi laikhidrabi Babysana gi imung manungi miyoi sing yauna semkiba JSC gi convener TS Sitranjana khujek pirga aiba serol ama Chief Minister da pisinduna tongan ba demand kaya thamkhre. Demand sing adudi Babysana misi gi asumba langlalangjin puthokhan binabigi damak judicial inquiry tohangadabani State asida Juvenile Criminal Investigating Agency amata laitabana case asi CBI da thigat hanbiyu case asigi asumba langlalangjin puthoktriba fawba ningthaujam Babysana sanuna thauri yanduna sirami hairiba hostel gi kadu sil tawduna thambiyu hostel aduda leiriba mahairoi singbu yengsinnabagi thamliba warden natraga caretaker natraga mahairoi singbu yengsinbagi thaudang lauriba miyoi sing book tawbaga loinana makhoigi mathakta law gi matung ina matik chaba thabak paikhatlu Standard Robert Higher Secondary School blacklist tawduna asigumba matik chadaba hostel asi salaiba yahanbiganu hairiba demand sing asi July 12 fawbagi manungna thabakta onthokpiyu madu natrabadi tongan civil society organization sing amadi mahairoi loop singa khusamnaduna mass agitation changsilagani haiba wafamsu sairol aduna thamki Amaromda Standard Robert Higher Secondary School gi boarding da class 7 khaktamak tamlibi ningthaujam Babysana sanu thauri yalaga sikhibani haiba thaudo adubu yaningdaba phongdokladuna wakat mifam ama thangmai banda phangkhre hairi